Punsida haigalli khangalli haiba mibudi hotnaba kanba mine hena kigadabaniena aduna hotnaba kalligai persistent oirigai ninghannadana honarigai adum aigi apambadu yauba ngamganena khalli aigi ming Ningombam Athoibi Devi laifamna Maitrama Laikai ai babagi mingna Ningombam Ibungcha Singh imagina Khoirakom Ningol Ningombam Ongbi Vidyapati Devi ai Manipur Public Service Commission na sinba Manipur Civil Services Combined Competitive Examination 2022 handak April 22 da haido khibaduda rank 27 da lai sida ngasi May gi date 10 sida akhoigi Maitrama da laiba Ningombam sagai gi akhoigi ikhura indon sing mayamna sinbiraga ngasi reception ama tawjabani asida aigi ikhura indon sinbiriba tinbiriba mayambu ai namna nungai jaba nuju khoramba haijari ahanbada aduga aina ngasibu honarakpada aigi ima papana yamna kanna hona birai larik babada thawai yamna yaubi si aigi credit se aigi bu yokpirakpa ima baba dagi aibu yengchanbirakpa isinena iche amaga ibung amaga ju laijai moida pijaningi aduga ngasi akhoi sagai gi sumaina tinba sida aigi makha taba haura iba angang sing sidagi hena phana wangna ngawakpa oisanuna ningjai aduga sumaina sinbi bagi damakta yam nungaije ai si akhoi gi sigi mamangna Children Moral Institute na lairammi aduda pre nursery tamme kg ga 1 gi sina Suranjo English School me kola gi tamme class 2 dagi na 10 bauna Little Flower School da tamme 10 dana 11 position lepsagi aduga 11 ga 12 khasina habata tamme matamdo di position pigidre class 12 ki jida percentage 91 khara hena phangi aduga ai graduation je history da Miranda House Delhi University da tawrai DU gi gold medal phangjarai adui matung ai 2017 dagi 19 book master modern history da tawjarai kaino da Jawaharlal Nehru University da modern history da adugi matung ai MPhil di hauramaga complete tawgidre covid tawbaga kaiga 2022 dagi MU gi Manipur University gi history department da PhD tawjari hojik ai su isana PhD su complete tawjaningi hantak training yaragadi training changdringai mamangda kaino PhD submit tawjaramge khalli competitive exam se ai su master loira matung adwai dagi hena tharakpani 2020 da na han boy gi UPSC attempt se 21 ta kaino dagi ta prelims lalaga mains tharui adubu laibak thibadagi haitare mark 30 something da interview call miss tawgi adui matung da badi ai PhD ga pabana hena focus tawba ngamgidre adubu sigi exam jigi notification je 2022 gi November adwai da lakhibani aduga pre gi hek matung April gi 28 adwai gumbada male prelims tawgi baje May 3 gi irang do thokpadagi matam ku ina gap laiduraga hantaki hogiba November 2025 ta mains tawbani aduga mains se March ta haido ga April month sida April 6 tagina 22 book tawbani interview se aigi budi de 21 da tagi aduga de 22 da haidokpani exam se 10 se akoina sum put life ta hanba major board exam oi bagi yam luna khanai adubu sum hojikta di yengo kanda 10 da phangiba ai samaksu 10 da phangiba mark se hojik 10 gi certificate se age proof ki sizna banatana kaisu hena kaino leite asida mark sem pungning chonda ningai maram kaisu leite ai bu thakpi takmira po oja jingna jo hai punsida haigalli khangalli haiba mi bodi hotnaba kanba mine hena kigadabaniena aduna hotnaba kalligai persistent oirigai ninghannadana honarigai adum aigi apambadu yauba ngamganena khalli aduna mark yam phangdi khote haibaje hoi nungbudi nungaitaba tabani aduna ka hena pukning chingthaningai di oide honaraga adum improve tawba ngamganena khalli